Matamgi Manipuri Wari channel asibu tabiriba khwai pumnamakpu taramna upaga loinana ikoknona khurumjari wari asibu tahanjadringai mangoinana hojik santorakliba tamtiraba COVID-19 dagi ngakthoknanaba wahi kharadang miyamda ningsingjari nungsiraba ireichasing hojik malem asida akiba fangna santorakliba corona hariba laina asibu ekhoi miyoiba marakta sandokpa lefananaba ekhoi punna cheksana laiminarasi maram chadana yumdagi mapan thoklaroi laichat asidagi kanjanabagidamak ekhoi amuk hanna chekshan minarasi ekhoi miyoiba amaga gi marakta phut taruk lapna lebiyu hand sanitizer sijinabiyu hand wash natraga sapona khutsa sengna hamdokpiyu laichat asidagi ngakthok janaba lengakna piba SOP ngakna ekhoi punna chapminasi seksin haibasina laichat asidagi ngakthok janaba khwaidagi pharaba pambaini hojik mu taminarasi Maikhum kulumdo chuba tangka Thanin message mayam thai call tawi adubu thoi parakte Thanin thabakna yadaduna chatkre halakpada Thanin lekol da changi thoi leite masadu leitadre kedarobano haina chingnaduna lei asumna numidini de haujinkre Numito Thanin mathwai inung nungaite lekol da pamli Lalita ga wari sanaduna lei imung manungi karigi khangdra dai bungo afaba laibak haibado oidrabane akhoi noidina ha ori sel talo tungdana chana suna mirak tinjabada kairak sembiramo Thanin hairap noktuna khummi hoine Lalita makha tarai nate akhoi thoidubu masa kyam ngamdre haige nungtigi lekol sida lakpado ngarang nahandagi di lagtrene kanna hek ngamdradi hospital da chakani dana Thanin kumde tumina tai aduga tapna kumlai khangde ne kyam kana ngamdri bazano Thanin nuwaitana kumlakpaduda Lalita na harai yam henjena sukalunuda masado tasena ngamdabo oradi hospital da pubiyo mathwai nuwaitabo oragadi noina so haibiyo thembiyo Yum mathaktuda kanagumba ama lei haiduna Thanin mathaktu yengkhatlubada thoi oiduna lerami thamogi khongjenju yangkhalakpugum towi lekoldagi praprak chening lai Thanil Lalita na nganglibadu Thanin na kumlaktabaduda Lalita Thanin gi miyengpham adomda yenglai Lalita na thoirane sibo Thanin na ine kona muthukla age Asika khairam laga praprak tholai Thanin Lalita yengduna lehawi Thanin imungda changlaktuna mathakta praprak karai thoi ungduna leibaduda makhada sumangda Thanin changlakhibado ude Thanin mathak hek yaubaga chap leptuna yengduna lei thoidu mamai tapna leithorai Thanin lerambaduda ngakna yengi Thanin tapna changlaktuna thoigi manakta lepi thoi mamai leiduna hange tawi Thanin na fat yali Thanin na kairo nang tawrisha thoi kumde makhuto leithokhtuna nathoknaba tawi adubu Thanin na kanna paikre khumoi na hangise na sangamdrabo nangbo thoi mamai di leithoroktana harai kaisu tawde haba yaroi karigino college chatrida nangna kadawra handaksu thoi kumde Thanin tapna ingna harai thoi nangna nuwaitrisi karino hayo aduna leikino nangna aduna leibado ai tafong khangde thoi mamitu mapi ira ihorakle Thaninda onsinduna yenglaga wa ngangba ngamdre Thaninna thoibu phat leisilli thoigi pidu ubada Thanin khangson thakre kedarage se isa nuwaitabro doctor da chatsiro thoi kantakna harai nangna lepisi kanagi misangdano migidra aigidra sel khaki thabak tawribro nangbo aibu nusiba sasanaribra ngake awaba pothanaba aibu nusiba saribro Thanin thoigi wahi amadi mawongduda pakhum piba ngamdre penna kapliba thoida yengduna leikre thoi amuk makha tarai nusiba sasinaba oradi adumna tawbigano mibu wahanbigano aigi punsidi kaisum sangchida sum loikhradaba punsine noi amata gon sinaba yararo
Thanen tapna hairei. Ai nangbu nungsiba sakiba leitiye. Kaidorage. Kanana kari harino. Se hairo. Ikuchina lamando khumlaga. Punchi chupa lekha takhrabasu. Thamoida chaglise. Koklaga lenkrage khanbane. Nangna khumkhidaba natro. Ai bo samna lehalibasibu karigino. Migi ka yenglaga hingbati ai hingningdiye. Mina thina nganglaga hingbase ai pamdiye. Nang kanano sengna hayo. Selgidama magidama nang lakpra. Nang kanano. Thanen thoigi lengjumani duda makut anina chekna pai aduga makokta harap non tharaga amuk harai. Kapkano ai wa haike. Kapato se. Thoi kap lebadu phathana batawi masadu su hi hik laure kappa hemandana thanena makha amuk tarai. Nangna pam lebalaman khumbada adugine aina mafam sida laklisisu. Thanen gi wahi du da thoi mamit ani do tarang thanen yenglai. Thanen wa makha tarai. Asukoiba matam se maikhum se uptuna aisu khanglibane. Ipa hat kibagi maina churi bane aisu. Thoi mamito on duna thanen gi mamit anida munna yengi. Thanen na matam haibado aisu ngari bane. Laman haibado khumning labasu tungdo wahudana ba. Masana thakjaba langda masana tujahan kinabane aina silibase. Nang thongna layo. Kaisum sangda len ba oragasu kayam kuina len kini. Matam khajikta ngairabane. Magi matam loikidaba. Thoina tapna harai. Nangi kari laman. Thanen thoida pairiba makut anido thadoklaga mamaidu leithoktuna harai. Aigisi baba leitre. Aina piklingaida baba sumagi makuta mangkre. Madudagi imabusu mimana dabi ohin kibane. Thoi makoldo harap niklaga harai. Ha. Pabungdi. Janbidi. Thanen mamai amung lesilagtuna harai. Pabungna aibu hekpok jaba machagum aina piklingaidagi senabirakpane. Aibu pokpiba natrabasu aigi pabungne mahakse. Aduga Sanbina aigi amata ngaraba ichalne. Thoi thanen gi wado tabada masado kainoma tawrabani makutana mamaido phatnan thai aduga sor sangna hondoi. Thanena tapna harai. Hayengdagi college tatnaba tawse. Aina haibasu nangna yabigani haiba thajai. Masana thakjaba langda masa mathanda thuanse. Nangsu aisu chenadanaba. Aranda midi mapu manasu kanbiro. Changu mamsilakle. Thoi thaninda dumag yengduna lei thaninde dum changkre. Thoi di mathakta yengkhattuna ngehak lefori. Kaplubagi khajai anidusu irang lang lei. Thanin ke asengba saktam khanglubadagi ma hena warabra natraga nungaribra haibadudi wahang oiri. Adubu thoi khangdi khangore thanin kanano haiba. Mani maikhum upliba misak amani maikhum upliba. Magi thawaini khanjariba misak aduna ngasidi magi mamangda maikhum ado hangdoklamle. Asumna matam khara haujingkre thoigi parikya su loikre. Noma ahing amadani Sabitrigi phone du hanjin ring lakpadagi Sabitri su mami singlaktuna phone du paikhatli. Sabitrina lakpa kari lere ahing sida. Lakpa khonjen du kitang pakhatna harai. Madam poche sindu leiribra natraga loina thadokrabra. Sabitrina office da khara leiri kadawra. Arubu wa ma leire madam. Hayeng ayukto parak tarakadaba male. Aigi angang ama potka konana police ki makut laikre. Lakpagi wado tabada Sabitri mamit ka khangching singi. Adudi kamdauba lakpa. Yaragadi medangi potusu mafam chana thamnaba sinbiro. Asiyaraga lakpa phone thamkre Sabitri di phamungduda phamba fawba ngamdre. Hawgotuna hangat handa chatli. Aduga phone do lokthokuna tombada amu call tawi. Tombada tawba loraga thanenda su amuk tawki. Mikup kharagi matungda tomba amadi thanin puna Sabitri ki manakta changlai. Tomba Sabitri da yenglaga harai. Madam kari kamaina tawba. Sabitri na khangdre ne tomba poching se office ta thamba farak ta do male kamdau sige.
Tomba nontaduna wakal kalli, Thaninsu wakal tauri, Mikuk kharagi matungdadi nong alaklagani. Sabitrina Thanin yauna, mi khara thaduna pochai singdubu mafam amada thaidokduna thamkhre. Matamda nong amdarubani, Sabitri amuk hana tumthakidre, asumna asum matamdo haukibana, nong alakpagi uchek singna kongbrai makhol tarakle. Sabitri, masado sengdoklaga mapanda tholai. Atai mi singdi pak hagotnadri. Sabitri, get lomda tapna sumchatki. Tanjaduda pauche yenba nupadu, get manungda pauche du langsinki. Sabitri su pauche du khungkatuna yengi. Mamangi lemai yauriba mayak singdu ubada Sabitri, mamit anima khangdaw lakthorakki. Mayadu su kathokpadagi, umsingani haiba kaukre, manga chap manakre. Green Company gi mapu lakpa, yamlaba draka konana fare. Company asigi partner ama oriba, malangba company gasu, chawna mari lengaram le. Pawadugi marol da paap da Sabitri, lemai ge phamthai. Ngan na hagolak pa ibo chaga, nupa amaga, Sabitri ni lay ribadu ubadagi, Sabitri gi manakta chansilakki. Ibo chana. Madam, kadorage. Hakchang nuai tabra. Se, hagoche. Ibo chaga nupa amadugana Sabitri bu chingkhatli, aduga ibo chana makhada tariba pauche da hairap lamduna lokhatli. Pauche do lokhatpada hairapti uki ibo chana malangba company haina thakiba mayekto. Haifet uki baduda karino haiba khangninglaktuna amu yenge tawbada Sabitri na pauche do ibo chagi makhutagi munki. Sabitri gi matawduda ibo chadi ngakna yengduna lei. Aniduna sauraga Sabitri magi kada changlai. Aniduna thokrabada Sabitri pauche duda hanjin yengduna paraga lei. Nong phajana ngalak lei, mi singsu loina hagotnare. Sabitri di magi kadagi thoklakidre. Matam kharagi matungda police ki team ama Sabitri gi mayumda changlakki. Ibo chana changsinduna police tuda tapna harai. Sir, kadawu yaurage. Madam Sabitri bu lokhachabu lakchabane. Mi singdo ngakna Hairisibu. Osiduna arrest memo do utli. Ibo cha amadi lari singdu loina ngakle. Sabitri bu nupi police aniduna nagyat chaptuna pukre. Sabitri tarangda adumak chatlabani. Yumda lari singdu leptuna yengduna lehawi. Wendina hagolakpada thongnawda yengbada police ka loinana mama pukhibadu ui. Makhada prapra kumtharai. Banu su sumangda layami. Banu Wendi ubada tumina lay. Wendi na chalakuna hanglai. Auntie, mama sakri si kadai dino. Banu kumde, ibo chana paper do Wendy da pirai. Wendy paper do yenglaga karisu haide ongduna laikre. Thanin su mapanda ngahak lairamaga kada changkre. Ibo cha su changlai. Ibo cha phamungda phamthaduna sorhondo i. Kaino tawduisibo. Aidi kuirabani chingnaba. Thanin kumde tumina tai ibo cha makha tarai. Nangdi khitang do orabasu khanglangani. Thanin mamai do makhada nontaduna lei aduga tapna harai. Khange tamo. To adudani sorise. Thanin sor hondoklaga brush tawbu changkhre ibo cha yengduna lehawi. Police ki makuta leikriba lakpagi mi singduna lam masida Sabitri su yawe haiduna machin kanglakpadagi Sabitri su chenaribani. Mathangi numitta court puthoknaba haiduna laikre. Thanin nungtingi matamduda loishilaga thokre. Ibo chana kadaidano hangbasu kumlamde. Thanin mana laklidu police station dani SPM ta unage haiduna SP Thombagi kada changlai. Thomba Thanina laidu Sabitri gi maramda hairakani haiba khangi. Thombana Famo. Thaninna Fani sir. Thomba Thaninda yengduna tapna harai. Aisu thajadabane tawruse. Adubo ainadi kari ngamgani lebak pungjaw thillabane. Mara leitrabadi adumuk thadorkanida. Thanin kitang noi aduga mana piraiba bag to hangdoktuna kaino khara lawthoi aduga table duda insili. Thomba ngakna Thaninda yengi. Thanin makha tarai. Sir, fattaba midi kangkhatminagumse seyamukta yengbiyo. Thomba Thaninda ngakna yengladuna poraiba recorder sing amadi camera memory singdo yengi aduga mamai do nongkhalai wahang kaya Thaninda hangningna. Thanin nokfat tawna harai. Sir, mayam se yengbiraga
ꯀꯨꯞꯊꯅ ꯈꯟꯊꯕꯤꯔꯣ ꯑꯩ ꯌꯧꯖꯔꯒꯦ ꯊꯥꯅꯤꯟ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯝꯕ ꯉꯛꯅ ꯄꯣꯠꯁꯤꯡꯗꯨꯗ ꯌꯦꯡꯍꯧꯔꯤ ꯊꯣꯝꯕ ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯕ ꯁꯪꯒ ꯌꯦꯡꯗꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯊꯣꯝꯕ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯥꯕꯤꯇ꯭ꯔꯤ ꯈꯣꯏꯗ ꯂꯥꯛꯏ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯇꯤꯝꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯔꯨꯝꯗ ꯁꯔꯆ ꯇꯧꯒꯅꯤ ꯍꯥꯏꯔꯔꯤ ꯋꯦꯟꯗꯤꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯈ꯭ꯔꯦ ꯕꯥꯅꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯀꯥꯗꯒꯤ ꯐꯪꯂꯤꯕ ꯂꯦꯞꯇꯣꯞ ꯑꯃꯗꯤ ꯑꯍꯟꯕ ꯒꯨꯂꯤꯁꯤꯡꯗꯨꯒꯤ ꯀꯣꯚꯔ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯄꯣꯂꯤꯊꯤꯟꯗꯨ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯊꯣꯏ ꯈꯤꯇꯪꯗꯤ ꯅꯣꯛꯏ ꯃꯗꯣ ꯋꯦꯟꯗꯤꯅ ꯎꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯥꯅ ꯊꯣꯏꯗ ꯌꯦꯡꯂꯛꯏ ꯄꯨꯂꯤꯁꯀꯤ ꯇꯤꯝꯗꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕꯗ ꯂꯥꯛꯄ ꯑꯃꯗꯤ ꯁꯥꯕꯤꯇ꯭ꯔꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯐꯪꯂꯤꯕ ꯑꯦꯚꯤꯗꯦꯟꯁ ꯃꯌꯥꯝꯗꯨꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕꯗ ꯅꯠꯇꯅ ꯃꯤ ꯍꯥꯠꯂꯨꯅꯕ ꯁꯤꯟꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯅꯕ ꯇꯧꯕ ꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯁꯥꯕꯤꯇ꯭ꯔꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯏꯖꯠ ꯁꯜꯃꯥꯟ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯦ ꯁꯥꯕꯤꯇ꯭ꯔꯤ ꯃꯁꯥ ꯀꯟꯖꯅꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯗ꯭ꯔꯦ ꯊꯥꯅꯤꯟ ꯍꯤꯔꯝꯁꯤꯗ ꯌꯥꯎꯋꯦ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯝꯕꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯏꯒꯤ ꯃꯃꯥ ꯊꯔꯣꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯨ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯪꯂꯦꯝ ꯉꯟꯇꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯏ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯊꯕꯛ ꯄꯨꯟꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯌꯨ ꯅꯨꯡꯒ ꯊꯛꯇꯨꯅ ꯂꯥꯡꯉꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯊꯔꯣꯅ ꯁꯦꯕꯥ ꯇꯧꯏ ꯁꯥꯕꯤꯇ꯭ꯔꯤꯗꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩ ꯃꯇꯝꯗꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯌꯥꯝꯗꯣ ꯍꯟꯅꯈ꯭ꯔꯦ ꯃꯪꯂꯦꯝ ꯃꯪꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯤ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤ ꯊꯣꯏ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯈꯨꯝꯂꯝꯗꯦ ꯋꯦꯟꯗꯤꯗꯤ ꯃꯃꯥꯒ ꯂꯩꯔꯤꯕꯅꯤ ꯀꯥꯗ ꯊꯔꯣ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯖꯒꯦ ꯃꯪꯂꯦꯝ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯇꯨꯝꯃꯤ ꯊꯔꯣ ꯃꯪꯂꯦꯝꯒꯤ ꯃꯁꯥ ꯍꯥꯏꯔꯞ ꯅꯣꯝꯗꯨꯅ ꯀꯧꯏ ꯇꯥꯔꯤꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯁꯦ ꯑꯩ ꯁꯧꯒꯦ ꯐꯃꯨꯡꯗ ꯆꯪꯁꯦ ꯇꯟꯖꯥꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯊꯣꯛꯂꯛꯏ ꯃꯪꯂꯦꯝꯕꯨ ꯌꯨ ꯍꯦꯟꯅ ꯉꯥꯎꯕꯗꯤ ꯅꯠꯇꯦ ꯁꯥꯕꯤꯇ꯭ꯔꯤ ꯊꯔꯣꯕꯨ ꯐꯠ ꯏꯟꯊꯣꯛꯏ ꯃꯪꯂꯦꯝꯕꯨ ꯁꯝꯂꯝꯕꯅ ꯊꯔꯣ ꯍꯥꯏꯔꯞ ꯆꯠꯊꯣꯛꯈꯤꯕꯗꯨꯗ ꯃꯪꯂꯦꯝꯁꯨ ꯇꯨꯔꯦ ꯃꯪꯂꯦꯝꯅ ꯑꯣꯏ ꯐꯖꯅ ꯄꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯤꯟꯅꯥꯏ ꯅꯨꯄꯤ ꯊꯔꯣꯗ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯐꯨꯔꯛꯏ ꯊꯔꯣꯅ ꯈꯨꯝꯂꯛꯏ ꯁꯣꯏꯈꯤꯕꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯁꯤ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯊꯔꯣ ꯆꯞ ꯂꯦꯞꯄꯤ ꯊꯔꯣꯅ ꯅꯊꯛꯀꯤ ꯑꯍꯟꯅꯦ ꯈꯤꯇꯪ ꯕꯦꯕꯥꯔ ꯂꯩꯅ ꯉꯥꯡꯕꯗꯤ ꯐꯕꯅꯦ ꯑꯦ ꯕꯦꯕꯥꯔ ꯑꯃꯨꯛ ꯄꯥꯝꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯁꯥꯕꯤꯇ꯭ꯔꯤ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯏ ꯃꯗꯨ ꯎꯕꯗ ꯊꯔꯣ ꯏ ꯀꯥꯔꯤ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯗ ꯍꯥꯏꯔꯞ ꯐꯨꯏ ꯁꯥꯕꯤꯇ꯭ꯔꯤ ꯍꯤꯡꯆꯥꯕꯤꯗꯧꯅ ꯃꯈꯨꯠꯇꯣ ꯍꯜꯂꯤ ꯑꯅꯤꯗꯣ ꯐꯨꯅꯔꯦ ꯃꯪꯂꯦꯝ ꯁꯣꯐꯥꯗ ꯐꯝꯂꯒ ꯌꯦꯡꯂꯒ ꯂꯩ ꯊꯔꯣꯅ ꯈꯔ ꯐꯨꯈ꯭ꯔꯦ ꯁꯥꯕꯤꯇ꯭ꯔꯤ ꯁꯨꯠ ꯁꯨꯠ ꯀꯞꯁꯤꯟꯅꯩ ꯑꯗꯨꯒ ꯃꯪꯂꯦꯝꯗ ꯑꯣꯟꯁꯤꯜꯂꯤ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯉꯝꯂꯔꯣꯏꯌꯦ ꯍꯤꯡꯆꯥꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯕꯅꯦ ꯑꯩꯗꯤ ꯉꯝꯂꯔꯣꯏ ꯁꯥꯕꯤꯇ꯭ꯔꯤ ꯀꯩꯀꯩꯅꯣ ꯀꯞꯂꯒ ꯍꯥꯏꯁꯤꯜꯂꯤ ꯃꯪꯂꯦꯝ ꯌꯨꯕ ꯉꯥꯎꯔꯦ ꯍꯧꯒꯠꯂꯒ ꯊꯔꯣꯕꯨ ꯐꯨꯔꯛꯏ ꯊꯔꯣ ꯃꯈꯨꯠꯀ ꯍꯟꯖꯗꯦ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯄꯤ ꯃꯪꯂꯦꯝꯅ ꯅꯥꯀꯟꯗ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯩꯁꯨꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯔꯣꯕꯨ ꯐꯨꯔꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯄꯥꯝꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯏꯆꯥꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯅꯥꯀꯟꯗ ꯄꯔꯗꯥꯒꯤ ꯃꯔꯨꯝꯗ ꯊꯣꯏ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯪꯂꯦꯝ ꯀꯩꯀꯩꯅꯣ ꯉꯥꯡꯂꯝꯂꯒ ꯁꯥꯕꯤꯇ꯭ꯔꯤꯅ ꯁꯧꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯦ ꯊꯔꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯀꯥꯗ ꯆꯪꯗꯅ ꯐꯅ ꯀꯞꯂꯝꯃꯤ ꯊꯣꯏ ꯀꯤꯅ ꯄꯥꯈꯠꯆꯅ ꯃꯃꯥꯕꯨ ꯌꯦꯡꯉꯤ ꯊꯔꯣ ꯃꯆꯥꯕꯨ ꯎꯔꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯦ ꯃꯅꯨꯡꯗ ꯊꯣꯏꯗꯤ ꯍꯧꯅ ꯀꯞꯂꯤ ꯁꯥꯕꯤꯇ꯭ꯔꯤꯅ ꯕꯕꯥ ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ ꯊꯣꯡꯁꯨ ꯍꯥꯡꯗꯦ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯀꯞꯂꯤ ꯑꯝꯇ ꯌꯦꯡꯕꯤꯔꯨ ꯂꯥꯛꯑꯣ ꯃꯪꯂꯦꯝ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯅ ꯍꯧꯒꯠꯂꯒ ꯊꯔꯣꯒꯤ ꯀꯥꯗ ꯂꯦꯞꯇꯨꯅ ꯊꯔꯣꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯊꯣꯡꯗꯣ ꯍꯥꯡꯂꯛꯇꯕꯗꯨꯗ ꯃꯪꯂꯦꯝ ꯊꯣꯡꯗꯣ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯏ ꯊꯣꯏ ꯃꯄꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯅꯥꯀꯟꯗ ꯁꯦꯂꯤꯡ ꯐꯦꯟꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯔꯣꯒꯤ ꯍꯛꯆꯥꯡꯗꯨ ꯐꯤ ꯑꯃꯅ ꯉꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨ ꯎꯕꯗ ꯃꯪꯂꯦꯝ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯁꯥꯕꯤꯇ꯭ꯔꯤꯁꯨ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯉꯔꯥꯡꯁꯨ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯂꯦ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯍꯛꯆꯥꯡꯗꯨ ꯂꯧꯈꯠꯈ꯭ꯔꯦ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯊꯥꯈ꯭ꯔꯦ
Ripotugi matung ina hairi masada dak masing khangdana leiri. Adubu manglem sel paiba sangalebana pungna maglosili tharo masa matanda thauri yanduna sijare haina lebakna khangna hore. Wari sida yauri Savitri gisu saurba maral Manglemna tharobu phubada ma khamkhide Manglembu hene insili Mana maram oiraga tharo masa matanda sijarambani amadi Manglem hatnaba hotnaramli Savitri wari do hairaba matungda wa ngangkhidre tumina ayengba amada yengduna leikre Leipak pungjau thille company du thabak tawbo staff sing dudi matha haigatana sare Mangal hoisu paudu tai adubu wendi da fau phone tawduna hanglakte asumna Savitri senpam leitre maragna mapot pharaba misak amagum tumina leikre pumnamak masana yarage haibigi mawongda wendi kapana tana kari upai lei thoidi saklama machaktu hena nemthagi bagum tawi ningsinglei mirak narak yengduna hidak yawa polythene du mana Savitri ki kada lona thamlubani kotna asumna rai takre Savitri zahi kungi fado oina kasum sangalei bada tare kota aroibo oina putopo numitu wendi chatli mama bu unarui thanendi nakanda leptuna lei wendi mama tholokpodu ubada kappi Savitri hanna phawo yenglamde machada asuma police ki gari duda tonglaga chatkre Wendi yumda halakpaga kaptuna ta leikre magi lerambana pan pumba mangkhibagum tawre pumnamak Savitri gi khutta lerambani nungaina kezeba maujaba ngasidi Savitri na maithirabanina pumnamak mangle Wendi na nungsuk nungjanana kapna lembadu uraga thoi apenba pokpagum tawi mana kaplingai harau mathoi kakhibani pena yengduna nokhibani Mapana Savitri porokpa matamdagi kariguma miyeng kharada adumak chaktuna laklabani masida nongmata Wendi ga awaba sakpam udri pumnamak Savitri na kangkatuna thamlambani pumnamak tung asidi kadai magi napal pumba sumangle yumdu da leiriba mayamdusu matha sare yumdu thadoktuna chatpada tarabra mayungumna khanduna kuina lerakpasu phana yauri karino tawgadaba Thanin sukhandaba natte khallibani company asina kadomda misingsina adumak mayumda hankibada tarabra Leirisingdu mapi yomnare hannaba haiduna ibocha mapi yomsiliba thaninge lengsumda popop thai aduga hairai laibakna tamlamlabadi kona muk thengna sineina Thanin kitang noi thengnarakani da tamo nang suning thijana halo nayambasu chatlagi ko Hoi tamo Ibo jathokre mayamsu yumdagi hanakre thaninsu mapi yomba lorabani yumdada masagi yungum leiriba banudi kaptuna saksangda lei thoi changlaktuna banubu themi banu mapidu teithokladuna hairai imungse aigi asengba imugum honajarakpane ngasidi hanbada tare thoi mangakto fatfat hai anti nang jakhino nang jakradi yumse Punghang hangaurani ye nang chakhino anti Anido konjeneraga kapi thoi chaksingdagi tholakpaga phone to message ring ama lai hangdoktuna yengi thanin gini ai thoge nakna adum leigani nangna hainingba lerabasu adum fat hairo thoi phone du da tuminna yengduna lei thaninsu hotel da laktuna phamungda hippi mamina mathakta yengkhatuna lei asumna Chahi ani haukraba matungdani thoi hathu lochali mi picture basu samtak tauba seliba dress machuduna hena chingkhatkre mamai du su samtak keri samdu su kitang phagatlaga ataina maning tamna thadari bag tuma yalaga thoi kadagi parpap tholai sumangda thanin gari manungda phamduna lerami thoi nu fe tokshili aduga gari dugi maning sitta kakhatuna phammi Monica so hana tongkhatuna lerabani Malangba company office leiriba domda gari do tapna thauba horai thoi tapna hairai akhoi wendi chakrabro kyam koirege chakkiba Monica na khumlai nya ore mem thoi tumina leikre thongnau do leithoktuna lambi da yengduna leiri nya ke matungda office yore thoi gari degi phat kumthai Monica su kumthai thoi gari manungda phamliba thaninda onsinduna hairai Changlukige horen wara asu manungda changlaga potharu lao
Hairap noksulami Monica so hairap noi anido Monica na tung oirap chatuna manungda sangkre thanin mathanta nokfat tawi kanagumba mana urabadi ngaubra haidawa mawni thanin gari thogdokre gari do thongna thawbada call tawi kadai de leirino thawbana yumda leye kedoroge tholokpa yaroidro nupini yade dura as natte thologe kaino Thanin nok tana phone do kai aduga hotel lom tamna gari do thori hotel yoboga manung du da changdana pothai thawbu su changlai aduga sofa du da phamthai thawbana kai lerage nasak to uda kuire na tawbani da thawba kitang khang no aduga haire amodo taw da kuire ngasi kitang tawsiro as mabu kawre daidi oh kuimandana Hoine adu ngasi tawrase ai thabak chatoi leite thanin khudang gari do hairap thangkatli hojik te angang loru doine idi hore nungdang na pharoidro Hoine noigi angang madam du su lobiramo aduga nungdang do neta na tawrase poti yumdegi loru batabane yumde le haweba ahawbudo thanin hairap no somdana thoi office ki file mayam do sign tawbuda makuto loina chokthare Sahi amahena atay shareholder singna kupna yengsinbiduna lakpani thoisu hiram sida hena khangnaba hotnari mana economics lorokibaduga hiram siga khara ta oirabasu chanarabra khali company gi thabak thorom singdu wendi su pubu yauri thoi wendi da phataba nungaitaba karisu thamde adubu wendi di mama gi haktakta amadi thanina thoiga naksinnakibaduda khamanba phauri Thoi masado hairap tingri yangliraga nakanda leriba filter duragi ising loroga thai ising do thaklaga mafamda amu phamthaduna mathau tawki masadu su khara kankhat poinini ising khara thaksin kibaduda tanja duda parda duda makok hairap lisanduna phairena harai madam unage haiba mi lakli thajila ura Thoi hairap noglai thoina hoi Nyake matung da mangal room gi thong wang madu da hairap lepi amta changjarake thoi mangak tu phat nong khatli aduga noksilai ta manga chango phamu sida mangal su changlaktuna chair du da phami aduga thoi da yengduna harai yam chana na nei le rame yam paksei thoi haipet noklaga harai da manga kai lerage sum koira iro udaba koirena lainine adudi yumda kok lakpa yadro sida lakde sero kaino ma chaminani dana sida nangna phambado yengluge na laine thoi hape tamang no mangal chuno thoina as da mangal se phagi da torogale mangal nok tana khumlai kaino ne noigi hai mai imado ai kita loge na tawbane Kari legi da manga hangchise babagi mi mya ma lakadab le program amakak sumsen bane nangju lakadab ni ko nangi invitation su pore ni ase yaraga invitation du thoigi table da thami adugi already phone sum hairla su yabadubu lakning da lakli ne ado kem yam doino khangdene mi chani mu oigadra Thoi phone do lokthokduna kanano mada call tawi aduga chawrappa masing kayano haikre damanga hayeng adum lawba yadoi natro hoi yani wari ngyak sanaraga mangan su chatlage haiduna thoklai thoina hairap thindorai mangal gi phatharage khaluba thamogi khongjen do ngasi de hena yangkhalapugum tawi lambi da halakpada gari do thongna Thoigi oheuriba fiba murti masak ado mitu urai simbandasu nofatauri somdana kamdauri chanbi mabungna pahaliba phone da wari sanari akhoi da na khangladi ai harkrani hayeng kai di phone torokano nangbo anganglo kaigi hatoino angang oidrasu mai mamito oiribani hatloi kesu ai hainage ngambireda hayeng kai di phone torokano ko phone torokano da haino mi adum tongni e phone sidi matung da aina paibiroina pairaktradi message adum thajalakani
ꯋꯥꯍꯩꯗꯨꯗꯤ ꯅꯪꯅ ꯑꯗꯨꯝ ꯄꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯕ꯭ꯂꯣꯛ ꯊꯝꯅꯤ ꯑꯦ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯑꯗꯨꯗꯤ ꯑꯁ ꯑꯩ ꯇꯜꯂꯛꯑꯦꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯊꯝꯃꯒꯦ ꯑꯁꯦ ꯍꯥꯏꯔꯒ ꯆꯟꯕꯤ ꯀꯣꯜꯗꯣ ꯀꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ